Pak Sanna Lengakna College Kayagi Oja Kya transfer tawbagi order tholakibabu yaningdaba fongdoktuna tongan ba college singi mahiroi kyana khongjang jangsin bahukre. National Highway Singda atingba thamliba sing ase Center Lengakna thabak lokhalaktraba Lok Sabha na Manipur ge MP oiriba Dr. Bimol Akoizamna taksinkhre. Churachampurda Mar amadi Jo Kangluf anigi makhatana khud thoknarakpadagi miyoi ama lekhidre Asoka Panthya mayoknakre. District Magistrate na amuka suhanna makhatana district asida curfew thamjinkhre. Kangluf anigi marakta thokliba Hatna sunabagi chaitheng fangliba micham kayada logi oiba mateng sing famhanbagi pandamda Supreme Court ke Judge Tarukna Saba Tim ama lakiba March 23 da Imphal da thungnaragani. Amade Malamda numit 24 tarukni lairuraba tungda America ge astronaut Sunita Williams ase ayuk angan bada Elon Musk ke SpaceX Dragon da teknikaidana crew members singaloidana malam laimaida putharakre. Kurumjari ISCOM News meng tabidu punama pukhyadari bamna taramna okchare hojik pau sandokna pizari. Dem College of Teacher Education ge Ojataruk transfer order thoglakpagi mayokta ngasi mahiroi singna matam kaktuna class boycott chathaba hokre. Dem College of Teacher Education ge Oja watana leidingai chairak asida Khanghodana Higher and Technical Department Manipur ge Commissioner na Nauna Hangliba Lilong Haurebi College ITEP College ta Dem College of Teacher Education ge Ojataruk transfer chatnaba notice thoglakpa asibu college asigi mahiroi singna akan mamongda yaningdaba phongdorak pagaloina transfer order asigi mayokta mahiroi singna college asigi administration block amadi college asigi get so lonsinduna khongjang jangsin bahukre. Hiramasigi matangda Dem College of Teacher Education ge MA second year tamlibe mahiroi Guru Aribam Bijayalakshmi na phongdorakibada DMCT ge hanadagi oja masingwatna leiringai college asigi oja taruk transfer taunaba order thoglakpa se mahiroi singi oina yamna laibak thiba amani college asida MEd course ge oja taruk leirambadagi Oza ahum lokthokiduna college asigi oja watpagi khudong chadaba mayok naringai tanja asida amuk oja taruk transfer order thoksilakpa haibase college asida bet amasung MA tamliba mairoi sing asigi career da amang bakaya lakani maram aduna government na thokliba transfer order ase khudakta handokpiu karigumba handoktaba taragadi mairoi singna makhatana akanba khongjang kya changsilagani haikhe ITEP College Lilong Haurebi College sida ITEP College anong ba mahangbagi damakta oza singse transfer posting jakhidoreba ado transfer se akoi DMCT sidagi oza taruk lawgidore ado oza taruk lawgi ba haise DMCT se already so many teachers ko haidi ki darkar ne ba yamna awat pa leiri bani ko uzi se akoi college se ado awat pa leiri sigi mathak sida oza singse lawthokre bo oza singse so akoi gi DMCT se phang DMCT se ahan bhagdor ko matam da khogi senior associate professor me amam yauri ko senior associate professor ani lawthokre adudagi akoi gi MA takpiriba MA se PG course oina hangmane aduduga akoi gi DMCT de leiba MA course di Manipur University gi education department du maina chawrga leiba course oina thamba kenone ba akoi gi college se de leiri se ado college sida MA course gi only 6 teachers khatani leiri so takpagi 6 gi manung sida 3 de lawthokre only 3 khatang lem hore bu se aduna lem hore bu oza ahum sina akoi gi huji moina pura responsibility leuraga akoi loimak takpa ha it is impossible pa aduga
further ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ B.Ed ꯀꯤ 4th semester ꯀꯥꯡꯕꯨ ꯑꯗꯨꯗꯒꯤ M.Ed 2nd semester ꯀꯥꯡꯕꯨ M.Ed 2nd year ꯀꯥꯡꯕꯨꯁꯤꯁꯨ ꯍꯧꯖꯤꯛꯁꯦ B.Ed ꯀꯤꯅ internship program ꯇꯧꯕꯒꯤ ꯂꯩꯔꯤꯕ ꯑꯗꯨꯗꯨꯒ M.Ed ꯀꯤꯅ dissertation ꯑꯗꯨꯗꯨꯒ M.Ed first year ꯒꯤꯁꯨ ꯑꯃꯨꯛ internship program ꯅꯦꯕ ꯑꯗꯨ ꯁꯤ ꯃꯌꯥꯝꯒꯤ ꯌꯥꯝꯅ important ꯑꯣꯏꯕ crucial juncture ꯁꯤꯗꯀꯣ ꯒꯚꯔꯟꯃꯦꯟꯠꯅ ꯁꯨꯃꯥꯏꯅ ꯑꯣꯖꯥ 6 ꯑꯃ transfer posting ꯒꯤ order ꯊꯣꯛꯄꯤꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯑꯃꯁꯨꯡ ꯂꯩꯔꯤꯕ B.Ed ꯑꯃꯁꯨꯡ M.Ed ꯂꯣꯏꯅꯃꯛꯀꯤꯀꯣ ꯃꯣꯏꯒꯤ career-ꯁꯦ ꯀꯔꯥꯏꯗ ꯃꯣꯏꯒꯤ future-ꯁꯦ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏꯅꯣ ꯑꯗꯨꯗꯒꯤ ꯃꯣꯏꯒꯤ career-ꯁꯦ ꯀꯔꯝꯕ direction-ꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ uncertain ꯅꯦ ꯑꯗꯨꯗꯨꯅ ꯃꯁꯤꯒꯤ posting transfer posting ꯒꯤ order-ꯁꯦ ꯌꯥꯔꯤꯕ ꯃꯈꯩ revoke ꯇꯧꯕꯤꯌꯨ ꯍꯥꯏꯅ Manipur College ki oja ani Lilong Horibi College ta transfer tawbabu yaningdaba fongdoktuna college asigi mahiroi singna principal office so lonsin kre Hiram asigi matangda Manipur College Students Union gi General Secretary Yumnam Johnson Maitaina fongdokibada college asida leidiba department kharada oja watpana maram oiraga watliba oja sing adu menkhat Lecturing Charak Asida, Geography Department Abadi Education Department Tagi Oja Ani transfer Taukiba si college Asige, Mahiroi Singi Oina Mangjaba Ama Oidibani. Tha Asige Tangkun Maridagi Hogadoriba, Manipur University Nalauba, NEP 3rd semester exam Ase, Mahiroi Chamri Henbana Thagadoribani, transfer Taukiba Oja Ani Asina, Manipur College Examination Committee gi achoba thodang lauribani masina maram oiraga oja ani asina chatkraba matung oja sing aduna pairamba hangduna leiriba thabak sing ase karamba ojana mahut singadoribano haibado college asige mahiroi singi maikaidagi mari leinaba singi mafamda hangningle loinana oja ani asige transfer order asi athubada kakpi dabatarabadi mahiroi singna hongnaruba tawdana akan bakhongjang changsilakpa yai haina fongdorakhi Marang Higher and Technical Education Department Manipur ki commissioner tholokpa notice adugi matungina Manipur College ki hana watron leiriba department ani habidi education amadi geography department gi oja sing watron leiringai mathak da oja ani habidi mingona panjarabda oja Birajit Education Department amadi oja Vijay Kumar Geography Department ani asi Lilong Horibi College ta College Manipur College asi dagi Lilong Horibi College ta transfer satnaba koi notice social pasi Manipur College ki mahiroi gi mo sinjarga mahiroi singi mo sinjarga Manipur College Student Union gi maikai dagi yaninda fondok chari tang kun gamari dagi hawgodoriba Manipur University loba NEP 3rd semester examination asida ho chhatra chamri henmana thagadoriba examination asi matangda koi oja ani asina Sir Vijay Kumar na Manipur College Examination Committee ki kano achokba thodang lobiribani aduda watlauriba hangagodoriba oja singda paibiramba thabak mayam adu oja kanana ho sin bigatoribano habadu hoi mari enaba singda Manipur College Student ngi makai dagi hangjari Nambol ACG Manung Chanba El Sanoi College Nambol gi Principal W Jyotiramoy Singh bu transfer tauba yaning daba fongdotuna college asigi student union na ngasidagi college gate so lonsinduna matam kaktana thingjilagani haiduna khongjang changsin kre khongjang aduda college ki mahiroi singna college so lonsin baduda saru yakibe mahiroi amana fongdokibada Principal W Jyotiramoy Singh na college asigi principal oina lakpadage College asigi sonthaduna lakhiba kaya adu mahakna menkhat piduna college ase development kaya laklaba matam asida oja asibu transfer tawrakliba ase yaba ngamoi maram asina mari leinaba singna athubada miyeng changbiduna transfer order ase kaktriba fawba makhatana college so adumak londuna khongjang changsin khigani haike Anoi college asida anoba principal ama tha ani ahum khatangi oiba transfer tawbirakpase masi akhoi yajaningde aduga hana leijarami ba akhoi gi principal W Jyotiramoy Singhabu akhoi mafam asida mahaki matam loidriba phawba leihanbiu maramdi akhoi gi college ase asuki matik sotharame maramdi sothariba gi maram sisu sumai tawdana tha ani ahum khatangi matam sangdebida principal ase adum transfer to honbirakpagine moina develop tawrangadabado moina matam do yam tenbanina moina tawrangadaba thabak mayam do tawbiramdabagi adubu handak hojik lairiba akhoi gi sir asidi akhoi gi chawkhattana leirame punamak se develop tawkhala kanda akhoi gi
ꯑꯗꯨ ꯁꯤ ꯃꯌꯥꯝꯁꯤ ꯌꯦꯡꯁꯟꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒ ꯌꯥꯝ ꯅꯛꯅꯕ ꯃꯔꯤ ꯑꯃ ꯑꯣꯏꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝꯁꯨ ꯇꯧꯔꯛꯀꯗꯧꯔꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯅꯧꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃ ꯊꯥꯕꯤꯔꯛꯄ ꯍꯥꯏꯕꯁꯦ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯑꯁꯦ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯑꯁꯦ ꯍꯟꯕ ꯂꯩꯇꯅ ꯆꯪꯁꯤꯟꯒꯅꯤ ꯉꯁꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯒꯦꯠ ꯑꯁꯦ ꯂꯣꯟꯁꯤꯟꯖꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯁꯤꯒꯤ ꯈꯣꯡꯖꯪ ꯑꯁꯦ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯟꯖꯈꯤꯅꯤ ꯍꯥꯏꯅ ꯊꯝꯖꯔꯤ National Highways-singda athingba thamlibasing ase Central Lengakna thabak lokhatnaba Lok Sabhada Manipurgi MP oiriba Dr. Bimol Akoizamna taksinkhre ngasi sathakiba Parliament ke zero over ge matamda Manipurgi National Highway oina leiriba Imphal Jirivam amade Imphal Dimapur lambi asida khulai paiba kyana ngaihak leitana chathok chasin tawribasing asigi mathakta akanba thabak paikhatpiu Manipur miyamgi lifeline oina leiriba highway ani ase hek thingkhibada lairaba miyamda chawna awaba khudong chadaba kya mayoknaduna lakli maru oina nongmada changraba yadraba potlam singi mamal hengalakpa Manipur gi mapanda chathok chasin tawbada aeroplane gi ticket ki mamal hengalakpa amade lambi asida chathok chasin tawbada apanba piribasing hingbagi hak matpani maramasina central leadership na lairaba chathok chasin tawribasing asigi yenglaga akanba thabak paikhatuna lambi asida ayat apan pidanaba thabak paikhatpiu haina house ki pukning chingsinke. Thank you, Madam Chairperson. I just want to draw the attention of the House about the blockage of National Highway, particularly National Highway number 2 and National Highway number 37. This stretch in our country has been the site of illegal taxation by all kinds of armed groups for many years. Cement bag, which is available for 300 or 350, barely 200 kilometers away in Dimapur, is sold in Imphal around 700, 800 rupees. So it has affected the economy and it has been a decades-old problem, but things have become serious with the ongoing crisis. Some people are holding the citizens of the state to ransom in the name of separate administration. They have been trying to object the free movement of population on these highways. They have also resisted to the idea of resettlement of people in their original homes, and this has been going on from the day one. And I would like to draw the attention of this House that people are suffering because of this, which is a tasty support of the government. It seems that you have been partitioning people on communal lines. People in Churachampura traveling, for instance, 300 plus kilometers to travel to catch a flight from Aizol rather than going to Imphal, which is barely 50 kilometers. And people from Imphal cannot afford flight. All of them have been using flight to go to Guwahati or Kolkata. This inconvenience has been going on. And I think I would recommend and appreciate the move of the governor to open these highways, but it seems that he has buckled down under pressure from these communal forces, which is positioning the so-called separate administration as an issue to justify this deprivation of basic human rights of the citizens, that of Article 19, free movement, and that of Article 21, right to life, which also includes right to livelihood. And I think so the government must take firm action to clear these roads and allow free movement of citizens in the state. Kuki Singna Namna Kundariba, Churachampurda, Makhatana, Mar Amade, Jo Gangluf Anigi Marakta, Toganing the Batodok Tolakpada, Ngarang Mui Amalekidre, Kaya Amana Sokapan Nankre, Ngarange Todok Ada Lekidraba, Mui Adude, La Rupui, Pukamate, Chehe, Yankai Humdoi, Surehade, Matung Tarakpada, District Administration, Gimaike de Gay, Lokalakiba, Kongtang Ama Oina, District Asida, Makatana, Yungi Mapanda, Mi Tokpa Yadaba, Mi Punba Yadaba Made, Sopapan Bayaba, Tangte, Nachingba Sing, Bubagi Matakta, District Magistrate na curfew Tamsin Cray. Panbayay Madude Chatlibata, Sigitara Taruk, Nomizing Numitke, Numidang Atengbada, Mar in Puigi, General Secretary Oibatanatana.
Indigenous Tribal Leaders Forum ITLF ki su member oiriba Richard Marbu masak khangdaba mioi kharana Janhang da leiba VK Montessori School manungda yamna tamthina furaga hundok lamkhi Thawong adudage mar amadi jogi mioi kayagi marakta irang thoglakibani irang ase makha tana ngarang su leptuna chotharakpadage district magistrate Churachampurna anirak suba oina thokiba order amada district asida curfew thamlakibani Nakalamaromda Jomi Students Federation Churachampurna ngasi thoklakiba cherol amada khudaki oiba matam kaktaba emergency shutdown lautokre Hariba emergency shutdown asige manungda mahausagi oiba thabak thauram sing school college sing pumnamak khudaktagi thong lolagani hare Kangluf anigi marakta thoglakhiba hatna sunabagi choitheng fangliba micham kyada logi amadi mioiba amada fanghanba yaba khudong chaba sing fanghanbagi pandamda Supreme Court ke Judge Taruk na saba team ama lagliba March 22 da Imphal da thunglaragani makhoi khongchat ase maru oina National Legal Services Authority NASA na sinbani Supreme Court ke Judge Taruk asina maru oina Manipur da hangliba relief camp sing da chatuna yengsin bagi loinana mafam sing aduda leiriba inmates sing asu wari sanagani Judge Taruk ke team ase nalsage executive chairman su oiriba Justice BR Gavaina luchingbaga loinana Justice Surya Khan Justice Bikram Nath Justice MM Sundres Justice KV Bishwanath Amade, Manipurdagi Justice and Kotishore Singh Yauri, Tim Asige Khongchat Asige Manungda, Makoina, Manipurgi District Kuding Bakta Hangliba, Legal Services Amade, Medical Camp Singh Haudokani, Hariba, Singh Asina, Lanjanaratuna Ladiba, Mio Singda, Legal Aid, Healthcare, Pension Scheme, Employment Programs Amade, Lanjan Nabada, Masagi, Maru Oiba, Saktak J Singh Nona Abukhana, Sem Nabagi Kudung Jaba, Fangangadore, Masigi Matakta, Supreme Court Ki Judge Ki Tim Asina, Imphal East, Imphal West Amade Ukrul District Legal Aids Clinic Singh, Linkat Lamgani. Masigi matakta tungan ba relief camp sing da numit taruk ni chupna Chennai dagi Dr. Kun Manga Sulak tuna medical camp sing pangthok tuna hidak langthak sing lem na fangan gadauri Supreme Court ke Judge Taruk ke Manipur Khongchat ase Manipur High Court lengkhalaki ba chahi taranithoi mapung farak paga Thauramga fangnaba khongchat amasu oire loinana Judge Singh asige khongchat asina lamdam asida thokliba irang asige waroshin ama purakpa ngambada Chauraba mating ama panglaba yari haina miyamda thazaba thamnare Jojangte ki akoibada changki haiba khanglaba fauba military amade machinery da noptraba India lengak na thidokpa ngamdaba haibase khwaidagi laibak tibani haina RPI atwale Manipur State Youth Wing gi president Maisnam Mairabana fongdorakle Tha sigi tara tarukta kaisampat leimajam leikai da leiba masagi yumdagi thokiba Mukesh ngasi fauba thiba khangdana leiriba asiga mari leinana kaisampata leiba RPI atwale Manipur State Unit ke office ta pangthokiba paugi mi famda M Mairabana hai haujik thiba khangdana leiriba Mukesh ke mobile track tawbada Jojangte ki akoibda lei haiba khangbangam krabani Manipur da haujik president rule thamliba maramna Manipur gi lengak ase governor gi kuthangda central lengak na pairibani adubu military amade technology da sakti leire haiba India lengak na angang ama mangkhre hairaba aduga chaurakpa mafam so khanglaba fauba mahak puthiba ngamdaba haibase laibak tibani Manipur da tangdu laitaba hanjunaba honaringai cherak asida asigumba thodok asina irang amuk hanna thokhanaba machak ama soidana oigani aduna lengak asina leiriba resource pumba sizinaduna amade ahenba force thazinduna thiba khangdana leiriba Mukesh ase athubuda thidok laga imung manungda kusinabi haina mahakna makha takhe Security Force ng ngarang Thobal District ke Manung Chanba Nongpok Sekmai Police Station na Koliba Aripat ge kutsukulay kya phagat pangongkre
Fagalaba Khulaising Adada Megjinga Konana 7.62 mm SLR Ama, Anterior Nongmai Ama, 36 SE hand grenade ani detonator ama arming ring ama Instaske LMG magazine ama chair smoke cell ama 7.62 mm gi kapa yariba nongmai maru tare treasure round kun patka ani BP jacket ani camouflage t-shirt ani amade baufeng radio set amasu yawi haide Nakalamadana Manipur Police na so Singzamai Police na Konba Lang Tabal Kunja Mamang Laikai Konsam Oil Plum Anaktige Lona Ting Traba Lalholof ke CP People's Work Group ke Mioy Amafari Hari Faraba Mioy Adude Ningtho Kongjam Social Maitai alias Kangla alias Ising Chauba Chahiyang Kaini Hari Security ke kanba Jackson Taurangi Makada ngarang National Highway number 37 amadi 2 da nongmada chungraba yadaba potlam sing pusilakpa Tata truck traniga mapan amade chahumga homfo ngarang Imphal tunglakre nakalamarom da security force sing na chungamade tampa ki chunaningai oiba mafam sing da checkpoint chamaga mapan thamduna achat awong sing check tawagi thabak chathake adubu thoidok na mi fami pungi paudi laikide Ministry of Electronic and Information Technology ge meeting makada nailitna thopuduna ngasi Imphal East ke pangai da leiba Manipur Police Training College ta Cyber Security ge left amang ngasi Imphal West District ke Deputy Commissioner Mayang Langbam Rajkumar na sangaduna hangdokre thauramada Manipur Police Training College ke Assistant Director Muhammad Abdul Kalam nailit Imphal Center ge Executive Director Yumnam Jayanta Yauna Saru Yake, Tauramaduga Mari Lainana, Nailit Imphal Center Executive Director Yumnam Jayantana, Fongdok Kibada Ngase, Sangariba Cyber Security Left Asina, Jahi Ahum Tongan Bamafam Sing the Ladiba Police Station Singe, Police Personnel Lising Ahum Rom Training Pida Bamatunda, Miyam Dab Makatana Training Program Ase, Pangtok Pani Haibawa from Sing Fongdoke. Sahi ani sahi ahum hartara sahi ahum sida mi police personnel CID amadi akogi law enforcement agency mi lising ahum guma train tokudaba adoga sigi lab sima akogi taraptagi police training center sida akoi donate tawjare adoga sigi training si loro matungda general public so sida computer amadi cyber security gi training kumbigani MSP Judicial ge officer amade staff singna tongan mafam singda red chathabada mailan sizinarambadagi Thobal sub division area dagi ahum Yaripok sub division ge Yaripok Lairong Tel Singa Laurembam Changam Tabi area dagi Mapal Bishnupur sub division ge Nacho ward number 4 area dagi Mari Moirang sub division ge Kwakta Tingai area dagi Ani Kumbi Subdivision Area dagi ahum punna kunmatoi fagatkrei loinana consumer taragi mai disconnect tawkrei makhatana mai fabagi thabak chathakigani haina General Manager Commercial MSP Judicial ge Michael dagi cherol amada khangalakle Forest and Food Haiba Timda National Day of Forest 2025 Observation Palan Thoram Pangthoktuna Bishnupur ge akoibada Bishnupur Forest Division na senduna rally amang ase pangthokre Innovative Academy Bishnupur Public School ge Mahairoi Singh na saruk yakiba rally ado New Mini Secretariat Complex Bishnupur dagi DC Bishnupur Laurembam Bikram IAS na ADM Bishnupur Tourism Opendra MCAs amade DFO Bishnupur Waikom Roma Bai amade RFO Singh yauna lamthake Rally adu tidim lambida laklaga Bishnupur Police Station amade Bishnupur Kaitel Fauna laklaga Bishnupur Forest Division da langtumpam oike mafam aduda forest yaudrabade miyoiba hingba yade maramasina forest kansi amade forest yokhachi haiba hiramda awareness program amasu Bishnupur Forest Division office ta pangthoke Tauramaduga mari lena DFO Waikom Ramabai na fongdokibada forest ta
चिंजा कया लौदुना अखोइगे हिंगनबगी लंबी ओई अदुगा स्मॉल अमदे मीडियम एंटरप्राइजेस क्याना फॉरेस्ट प्रोडक्ट डिपेंड तौरिबनी फॉरेस्ट प्रोडक्ट गी चिंजा फंगबदा नतना मेडिसिनल वैल्यू क्या फंगदुना अखोइना अना अयेक फहंदुना अमदे पुंसी मांगहंदनबा मचा क्या फंगदुना हिंगलिबनी फॉरेस्ट याउदना मियोइबना हिंगबा यादे हाइबा वाफम हौरकलिबा मिरोलदा खंगौनबा पांडमदा थौरम असे पांगतोकपनि हाइखे कोई फॉरेस्ट की मनाक्ता खुंदारगा लेरिबा कम्युनिटी सिंग असिना फॉरेस्ट दा डिपेंड तौबसी अल्टरनेटिव इनकम की ओइनसु डिपेंड तौई हारिबा कोई रिसोर्सेस मैम असे मकोइना कलेक्ट तौरगा मोइगी एक्स्ट्रा इनकम तानबगी अदुगी अपॉर्चुनिटी अमसु लै अदुगी मथक्तुदा कोई मणिपुर गुंबा पिकलबा स्टेट असिदा फॉरेस्ट तगी फंगबा कोई रिसोर्सेस सिंग असिना कोई स्मॉल स्केल अमसु मीडियम एंटरप्राइजेस सिंग सपोर्ट तौई फूड प्रोसेसिंग यूनिट्स हाइकू गी अचार सेमीबा हाइटूब की कैंडी सेमीबा सिंग असिसु अखोई फॉरेस्ट तगी लाकपने हाइबसी आई अमुका हन्ना अखोई एम्फेसिस पिजगे National AIDS Control Program NCAP ge pandam manga gi manungda ama oiriba HIV ga sagonaduna hingliba mioi singda khunaina yengliba hanthaba miyeng maru oina maru fangna muthatpa hairiba pandam ase yohannaba aikoi punna honaminasi haina Manipur State AIDS Control Society Max K Project Director Samin Ahmed Sahana Fongdokre Wafamasi All Manipur Working Journalist Union Amju Amade Manipur State AIDS Control Society ga kusanaduna Ethics of Media Reporting on HIV/AIDS haiba hiramda Manipur Press Club da pangthokiba nongmagi oiba media sensitization program da fongdokibani Thawramaduda athoiba mithunglen oikiba samim namakha taraduna cancer amade diabetes naba mioi singdade khunai miyamna thoidokna Kanadrabaso HIV sagonaduna hingliba singdana hantana yengba amade inthokpagi thawong tawhaningde HIV hariba virus asiga sagonaduna leirabaso matam chana hidak amade afoba chinjak charaba amasong hakchang sajal tawrabade chahi kuntra nipu hena hingduna leiba ngambana HIV patient haiba wahi wata fauba sizina haningde mathang chahida loigadoriba NACP ge stigma Eliminate hairiba pandam ase fanghannabagidamak miyambu leina asigi matangda mamutana khanghanaba max ke maikaidege angamba thakta honari makhatana su honakigani haina fongdoke thawramadada saru yakiba amjugi president Bijoy Kaksing tabamna Irang asina maram oiraga chingkhong chingyada amade lanjainaduna leiriba HIV ga sagonariba mioi singna thengnariba choitheng singbu mari leinaba singge mitna kong yohanbada paumi singge achauba thodang changi miyamgi wakhalonda leiriba leina layong asige akiba amade hanthaba miyeng sing manghannaba honabada paumi singi maikei degeso angamba thakta honagani haina fongdoke thawramaduda Max K Assistant Director Fanjobam Langambana HIV ga sagonaduna hingliba mioi sing khudingmakta H leina nani haiba leite makhoigi matangda e pauda hapa matamda yamna kupthana yengsinba amade mari leinaba singa kupna tanabage tangai fadaba lei haina fongdoke thawramaduga mari leinana HIV and AIDS Prevention and Control Act 2017 ge kanglon singi matangda Max K Divisional Assistant Omajit Laisangthem amade Ethics of Media Reporting on HIV/AIDS ke matangda Fanjovam Langambana machang oiba wafam sing thamke African swine fever na manghan dakhan kraba pig farmer singbo veterinary secretary amade director of animal and husbandry services government of Manipur na compensation pithoglakpa asigidamakta Manipur Progressive Pig Farmer Association ge maikaidege thagat wahi fongdorake ngasi Major Khulda leiba Manipur Press Club ta Manipur Progressive Pig Farmers Association ge thomi singa famkiba paugi mifam amada Mafage Secretary Ajoy Irengbam na fongdokibada
haukiba chahi kayadagi amade kumja lisingani kulhumdoigi chahi mayai chalakpa matamda Manipur gi mafam ayambada African swine fever na outbreak lakpada paktaknana manghan takhan badage farmers singda ninghanaba leibada natana piggery sectors da chauna akaiba piduna lakli masigi matung veterinary secretary amade Director of Animal Husbandry Services Manipurna akhanaba mityeng changduna Manipurda piggery sector bu amuk hanna chawkhat hanabagi khongthang ama oina kumja lisingani kulhumdoida African swine fever na sokhalaba farmers singidamakta Manipur lengakna face ani thokna compensation pigani haikibaga matung inna ahanba face ki compensation bu pithoklak pasibu Manipur Progressive Pig Farmer Association gi maikaidagi Veterinary Secretary Michael Achom, Dr. R.K. Kogendra, Director of Animal Husbandry Services Manipur Amadi, Hanagi Veterinary Director Dr. Ngangom Ibotombi bu Thagatpa Loinana Ikai Kumnabu Ulakli. Amaromda African Swine Fever Vaccine Laitabana Maram Oiraga, Amukhana ASF virus Sandoraktanabagi ICAR NRC on Peak Rani Assam Central Agricultural University amadi Manipur Progressive Pig Farmer Association ga kusanaduna training awareness program kaya silakpabusu Central Agricultural University Department of Animal Science ki Assistant Professor Dr. M. Norjitpu Association asige maikedagi thagatpa wahi singsu fongdoke Loinana Veterinary Department CAU ICAR na sinduna Training Awareness Program Singda Pig Farmer Singna Saruk Yaduna ASF Tagi Ngaktok Minaduna Manipurda Piggery Sector Bu Chawkhat Hansi Haina Sumakata Ke ASF African Swine Fever Vaccine Liktaba Maram Oiraga Amuk Hanna ASF Virus Sandokrakta Bagi Damakta ICAR NRC Rani Assam Central Agricultural University CAU amasung Manipur Progressive Pig Farmer Association ga kusamnaduna training awareness program sing bigo gidamakta Central Agricultural University CAU ki Department of Animal Science ki Assistant Professor Dr. M. Norjit Pusu Manipur Progressive Pig Farmer Association ni maikitegi hanna hainingai litana agako phungumchari matung tarakpada Pig farmers singi mafam da haizaning wafam di matung tarakpada su veterinary department CAU ICR na sinlangba training awareness program singda sarukya biduna ASF ki ngakthong minaraga amuk hanna piggery sector se sokal mina hansu hajar Laren Lakpam publication hojaina sinduna Laren Lakpam ongbi Boyjontina Iba Nobel Lyric Igi Kongul Komjinba Warimatra Lyric Nongpoki Konjal Amade Komjinba Saireng Lyric Ta Nongpoki Saisak Hariba Lyric Sing Ase Fongbagi Tauramase Manipur Praise Club Ki Thangjing Hold the Bank to Kre Tauramaduda Manipur Language Advisory Board Sahitya Academic New Delhi Ge Convener Professor Rajen Toizamba Athoiba Mithunglen Oina Laren Lakpam Publication Hozaigi Chairman L Surti Kumarna Thorum Mapu, the Laikolgi President Dr. Khetri Mayum, Suvadani Amade, United Committee Manipur UCM President YK Durenna Akanaba Mitunglen Singoin Saru Yake. Thorumaduga Mari Lenana, Lyric Asigi Ayiba, Lion Lakpam, Boyjontina Fungdo Kibada, Apunba, Maira Paibi Luf Assam Amade, Senior Citizens Kapunna, Numid Humni Oiba, Manipur Lairiba Relief Camp Sing Asigi Kongchat Aduda. Hagthengnana urakiba comment log fayeng amadi atay mafam singge fibam adugi matangda lamkoi wari oina igi khongul haina mingthonba lyric ase fonglakpani Manipur gi wangmada khundariba maitai macha singnasu Imalai Park Manipurna awaba taraklaba matamda ngamjabam tengbang tawzaba asina thamoida nungaiba pokcharibani amaromda Nongpoki Konjal Amade Nongpoki Saisak Hariba Lyric Ani Ase Assam da Laiba Rabindranath Tagore Amade Guwahati University da Maitai Lolgi subject Yauriba Aseda Tamnaba Yagadra Haiduna Anthology ge Oina Putokpa Lyric Makhal Amani
Manipurda Ayiba Madi Ayibigi Masing Wang na Labor Maramna Anthology Oina Putok Chaba Laidik Sing Ase Lamdam Asida Punna Fongbin Naba Tanja Adu Lozabani Haike. Manipur mapanda tariba Manipur mapan tariba mite akoina Manipur na awaba matamda ako sulay ngamde dingam jabat kengban khara pangjaraga koi thamoya ngai jaba khawje ngasi asigi thodo asigi religious sarubada koi sinau isemgi gupasi mera pai ni masi masale ni sasina khoibu ijabi thak tawduna matam chana khoibu harau tiamna hiramba adigi tamanda mokhoiga mayam sinau mayam masing marakta laigase ina akoi pungdok jage haina mayam manga Lakliba April gi tang manga thang janumita Universal Friendship Organization UFO gi apunba member singi oina General Body Meeting ama UFO All Manipur Battalion General Headquarter Jingnung Kokda Pangthok Lagani Haina UFO ge Publicity Secretary T Wanglen Maitaina Kuyek Piduna Thadorakpa Chirol amada khangalakli Cherola Sina Makha Tarduna Hai General Body Meeting Asida Maru Oina Organization Asige Chaukhot Thaurang Amade Lenga ki Oirakliba Phibam Asige Matangda Khananai Nagani Maramasina Tongan Mamafam Sing the Lady Ba UFO ge member Khuding Makna Saru Yabina Bahaina Su Appeal Taurakli Itha Thazadana Karamba Matamda Malim Gilay Maida Amuk Halakada gi Haiba Khangdana Matam Kaya Lairubagi Tungda India gi Mafam Pungfam Matung in Nangasi Ayuk Pung Ahunga Minute Kuntareta Sunita Williams Amade Butch Wilmore Tek Kaidana Malim Gilay Maida Yorkre United State ke astronaut Ani Sibu Ngasi Ayuk Elon Musk ke SpaceX Dragonda Lauraba Matungda Florida da Kongbal Amada Tek Kaidana Taraki Thama Panchupna Malangda Lairaba Tungda Ngarang Makoy Ani Yauna Punamyoy Mapana International Space Station Dage Malem Gidama Kumtarakibani Makoybu Ngase Ayuk SpaceX ke Crew Dragonda Purakibani Sunita Williams Amade But Wilmore Anina International Space Station da Puna Numit Chaniga Marfu Taruk Laiki Lunana Makoina Orbit ki Akoybada Listing Mariga Chonga Koikibaga Lunana Miles Millions Jamaga Kunmatoy Henbada Chotke Ngasi Ayuk Tunglakiba crew member Sing Asibu Nashana Senduna Makoy gi Hakchang Singda Asok Apan Yaudana ba Numit Nifu Mangani gi Oina Hoston da Punna Mafum Adada Rehabilitation Tauduna Tamkigani Apunba Manipur Matam Isai Kangluf Amik Bishnupur Center Ge Tarahumdoi Suba Foundation Day Thoram Oinam Public Hall da ngasi pangthokre Thoram aduda Thambal Mari College Oinam Ge Department of Physical Education Ge Assistant Professor Dr. Longjam Balesor Amik Bishnupur Center Ge President Dr. Thingbaizam Swaran Kumar Amik Head Office ke Advisor Dr. Ais Nabachandra Thambal Mari College Oinam Department of Chemistry ke Assistant Professor Dr. O. Diveshwar Amik Head Office ke President ke H. Thoiba Amade 33 AR Maivam Lord Paching Suvedar Major Thangalna Athoiba Mitunglen Oina Saruk Yake Thauramada Amik Bishnupur Center ge Layoi Kraba Singh gi photo da Laisu Katpagalonana, Minute Anit Tumina Leptuna Ikai Kumnabasu Utke, Tauramge Saruk Ama Oina, Kaina, Fijang Marumda Kauba, Oinam Birachandrana Iba, Isai Mayeki Lyric Amaso, Fonki Bagalonana, Isai Lyric Adugi Matangda, Nainaki Amade, Isai Nongmaigi Tauram Amasu Pangtoke, Dr. Longjam Balesor na Fongdokibada, Amek Bishnupur Center na Foundation Day Sinbada Natana, Isai Lyric Fongba Made, Isai Gi Tauram Yauna Pangtokpa Asina, Ayiba Made, Saisakpa, Sairangba Kayagi Pukning Sutaugatle, Amek Bishnupur Center, Matam Sangna Miyamgi Yaifanaba Tabak Sing Tauba Ngamba Oirasanu Haike.
से मोरोइना कोई मयामी इंटरटेन तौननबा नुंगाइनबा अतोपा लारिक मखल मखल पारोगा मददी फंगलप नॉलेज ना मियामदा अमुक नुंगाइबा मो रिलेट तौबा मदुमाइ तौबिबसु दुम खरा दुम यावे हाइने लौजगे खातोंगी सिदा अदुगा खातोना सही लाइट थेंगरको मयामदो हौजिफो मागी पेन अमा लेयरकांदा अदुदसु काउदना दुम तौरगा इमु मनुंगा से याना खंडबा पोटी नती हाइब्रिलेने मयाम थमजदोरिसे थैंक यू सो मच याना नंगाई ngasi ge sumba ame ki tara of suwa फाउंडेशन डे सिदा की आयासु सिगी सोइना मफम सिदा फंगजरो फंगलगा आई याना मणिपुर की मसक नायबा ओजा से लोइना आई मरमपा से मांग फमेबा आई ओजा गोरो कोइनांगी अकोइबु पिसपिंग देगी सानाबगो ओरो लाइकी ओरो खुद पाइदन तबिरपा ओजा से मयाम फमेरी पुरम पुरम जरगा आई स्पेस मता से टेंशन जरे थैंक यू चौरखिबा तखेलंबा मार्गना सैसकपा सकनाइरबा इसै मयेक इबा के वाहेंग बमना इबा रेटर प्रिंसिपल कराम कुंजनीना पुथोकपा राकेश नावरेमना डायरेक्शन पीबा लेखिद्रबा कोंथौजम इबो चौबदा डेडिकेटेड तौबा तामहौरबी क्वाथा हाइना मिंगथोनबा मणिपुरी पैट्रियोटिक म्यूजिक वीडियो अमा ngasi ayok pung क्वाथागी विशाल मेगा मार्ट लेबा क्यूमेक्स सिनेमा दा हौनबी मतुंग इन्ना फिल्म फॉर मणिपुर गे चेयरमैन लाइमयुम सूरजकांत शर्मना अतब मिथुंगलेन ओइदुना रिलीज तौख्रे थौरम अदु म्यूजिक वीडियो असगी प्रोड्यूसर कराम कुंजानी देवीना थौरम मपु अमदे डॉक्टर चांदम रोमन कुमार क्रियोप्रैट्रिक्स अल्टरनेटिव मेडिसिन अमसुंग लाइमुजम प्रताप सिंह असिस्टेंट सेक्रेटरी पैट्रियोटिक राइटर्स फोरम मणिपुरना अखनब मिथुंगलेन ओइना सरुक याखे म्यूजिक वीडियो असिदा सोनिया समजेत सावन अंदे केनी वाहेंगबमना मरु ओइबा सक्तम लांगले हौजेक सानबगी पाव अमुक लोमिनसे मणिपुर वेटरन क्रिकेट एसोसिएशन असिंदुना चलिबा था असिगी तरा हुमतोइदगी लंगथबाल पब्लिक ग्राउंड दा चथरखिबा अनिसुबा खोमड्राम ओंबे हिजम मेम देवी मेमोरियल T20 मणिपुर वेटरन क्रिकेट टूर्नामेंट के ngasi सानखिबा मैच सिंगदा रेस नागामापाल अमदे ASU वांखै माइ पाखरे टूर्नामेंट असिगे ngasi सानखिबा मैच अमदा रेस नागामापालना मॉडल क्लब चिंगामखाबो रन हुमफुतरा मापंदा माइथीबा पीखी मैच असी माइ पाख्रबा रेड्स की सानरोय केनीना मैन ऑफ द मैच की टाइटल लौके चौथरकलिबा टूर्नामेंट असिगी ngasi सानखिबा मैच अमदा नापसा खा इम्फालबु ESU वांखैगे रन अहुमदा माइथीबा पीखी मैच असी माइ पाख्रबा ESU गे सानरोय रोविंदा मैन ऑफ द मैच की टाइटल लौके टूर्नामेंट असिगी हयेंगी अहानबा मैच दा YAC हाई स्कूल अमदे ट्राम खंगेमपलीना सानरगनी अनिसुबा मैच ओइना RNLF मयांग इम्फाल अमदे UCC उरिपोकना सानरगनी All Manipur Football Association Sinduna Team Taramapana Group Anida Saruk Yaduna Lamlong Tongkong Artificial Turf Ground Amade Sagolmang Ground da Chotharak Liba Tarataret Suba Manipur State League Ngasi Artificial Turf Ground Lamlong Tongkong da Sanakiba Match Singda MPSC Amade Sai RC na Mai Pakre League Asigi Ngasi Sanakiba Match Amada MPSC na Elite FA bu goal amasinoda maitiba PK match asimai pakraba MPSC ge amatangairaba goal thangjam kiranna match ke minute homfumari chatpada chanke ngasi sanakhiba topa match ta Sai RC na AFC bu goal taret sinoda maitiba PK match asimai pakraba Sai RC ge goal taret adu Kharibam Pravanandana match ke minute taramatoi kunmapan amade yankai manga chatpada team ge goal ahum chanke Bless Bashumna match ki minute kuntaruk amade humfumapan chatpada team ki goal ani chanke Chinharing Lungharna match ki minute yankai ni thoi chatpada team ki goal ama chanke
Manipur Cricket Association asinduna thau thamaivan grounda tim taret na saruk yaraga haudoklagiba Marisuba MNCA Senior Women's One Day Trophy ge ngase thau grounda sanakiba matchta yumbu oidiba thauna run jamaga kuntra mathoida AKSGO khangabokpu maitiba piduna final changkre match asigi ahanba inningta Tauna vet paiduna inning ke apiba over kuntra manga loibada wicket taret turaga run chanigatara nipan loike ani suba inning ta AKSTO na bet pairaga over kuntra humdoi loibada wicket loina turaga run marfu taret khak lauduna maiti ke match asimai pakraba thaugi sanaroi niruta thodamna women of the match ki title loke Chaliba tha sige kunma thoida tournament asigi final match PTRC pasoyamade thau thamai banda thau ground da sanaragani Amaromda Manipur Cricket Association asinduna team kuntarukna group mari da saruk yaduna khangabok public ground amade khundaiwan lampak tauthongda chotharakliba anisuba MNCA men's under 23 Hawam Biramangol Singh Memorial Trophy ge ngasi Khundaiwan Lampak Tauthongda sanakiba match ta YWC Langtabalna wicket anida PTRC pasoibo maithiba PK match asida PTRC na ahanba inning bet pairaga over kuntra nithoiga ball marida wicket loina turaga run chamaga kuntra mapan lauduna target run chamaga nifu thamkibada YWC Langtabalna anisuba inning ke over kunmangaga ball ama mayok naduna wicket nipan turaga target run chamaga nifu loba ngamduna match asimai pake Chatarakliba tournament asigi ngase khangabok public ground da sanakiba match ta AKSGO khangabok na run chamaga nifu nitoida rule maitrambo maitiba PK match asida AKSGO na ahanba inning bet paiduna inning ke apiba over nifu loibada wicket loina turaga run taniga marfudra mari lokibada rule na anisuba inning bet pairaga over kuntra mangaga ball mangada wicket loina turaga run chamaga yankai nithoi khak lauduna match asi maitiki Kakching Tabum Ajit Kumar Sharma Madi family na donor oiraga ngase Sri Sri Gopal Dev Mandav Yai School Kangsang Haraga Sukhang Nariba Kangsang Asida Yai School Kangkhut na Sinduna Anirak Suba Kakching Tabum Kunja Sharma Memorial League Kam Knockout Gender Wise Kang Tournament Hodokre Lakliba April ge tang kun fauba chothagadoriba tournament asida team tara humdoina group mari da saruk yare Tournament ase hodopagi thauramda mari leinaba laikhidraba singi photoda highlight katuna ikai khumnakibaga loinana tournament ase exhibition amaga loinana hodokhe hayeng tournament asigi match oina thongju kendra kangkhut amade puthiba kangkhut khundrakpam na sanaragani Manipur Horse Riding and Polo Association Manipur Equestrian Association Amade Manipur Pony Society na tha asigi taratareta taibang thadok Taibang Mapugi Kuyada Jongjafam Laukraba Dr. Ketrimayum Georgette Ki Mafamda Ikai Kumnaba Ulakli Laikhidraba Dr. Ketrimayum Georgette Manipur Horse Riding and Polo Association Manipur Equestrian Association Ge Senior Advisor Orambata Natana Manipur Pony Association Society Ge Founder President Oiramke Association Ahumge Mihut Singna Lamfel Pata Ladiba Manipur Pony Breeding Farm da Laikhidabagi Mafamda Ikai Kumnaba Utke Loinana Laikhidrabagi Tawaina Lairam Lenda Ing Chikna Lainabasu Tauniki Haina Manipur Horse Riding and Polo Association na Thadorak Pachero the Kangalakle Aroibada Moroiba Palmo na Pizari. Park Sanna Lengakna College Kayagi Oja Kya transfer Taubagi, order Tolak Kibabu Yaning the Bafongok Tuna Tongan Ba College Singi Mahiro Kiana Kongjang Jangsin Bahokre.
National Highway singda athingba thamliba sing ase Central Lengakna thabak lokhatnaba Lok Sabhada Manipurgi MP oiriba Dr. Bimol Akoizam na taksinkhre. Churachandpurda Mar amadi Draw Kangluf anigi marakta khud thoknarakpadagi miyoi ama lekhidre Asok Apan Kyap yaukre District Magistrate na amukka suhanna makha tana district asida curfew thumjinkhre. Kangluf anigi marakta thokiba hatna sunabagi chaitheng phanglaba micham kayada logi oiba mateng sing phanganaba pandamda Supreme Court ki judge taruk na saba chim ama lakliba March 19 da Imphal da thunglaragani. Amadi Malangda numit chaniga marfu taruk ni leiraba tungda America gi astronaut Sunita Williams ngasi ayok anganbada Elon Musk ki SpaceX Dragon na tektikai crew member single na Malem lay maida putarakre. Ngasi ko na ISCOM news na pizza Manipuri pau matangas talushin jari meng tabi de punamang puamu kana krum jari.